Silongi Red Land Building Manipur Rajbari Tugaibah Manipur gi Puwari ama muthatnaba honabani haina World Meitei Organization WMO gi maikadigi fongdoroli WMO gi Media Coordinator RK Leisombana kuyek piduna thadorakpa serol amada Manipurna India da tilhannaba Manipur Merger Agreement lising musamapan nifumapan Maharashtra Bodachandraga India gi anigi marakta sign tawnakiba amadi Manipur gi ningtamba lengaklon kudingmak India na paishin kibaga mari lenana Manipuri singna yamna ikai khumnana kaungam daba puwari ama oina leiriba matam amagi Manipur gi ningthaugi lan oina leijaramba asibu demolize tauba asi Manipuri singi thamoida yamna nungaitaba ama phauhunba danatana Manipuri singi history bu namsinnaba manghannaba honabani haina condemn taurakli Manipur miyamgi sentiment khangdaba thodok asi kanana kari maram gidamak atamna tauribano haibagi wahang hanglakli loinana Manipur gi ngasi oiriba tangdu leitadana leiriba yelumi singi maru oiba laifam land sing thokliba lal asina manghan takhanduna penadana leiringai cherak asida historic Deadlands asi ikhang khanghaudana thugaiduna manghan bire masina aikhoi maitei amadi Manipuri singi tunglam satta oihaningdaba kaya oiraknaba sinbagi kujin thaurangni haina lawi masigi sapsaba pakum Government of Manipurna lebak miyamda pigadabani amadi tawhaidaba thawong asigi pangthokpada senariba department na miyamda apology tawduna amuk kanna historical building adugi structure da amuk sembat sagatuna miyamda khushinabiu haiba wafamsu makhatana cherol asida tamlakli